Uh, Hello everyone. Channel nang ko promote tawngge. Channel mamina Manipuri story series haina leibane. Mayamna mabusu nungsibiyo, mayamna support tawbiyo, amadi like, comment, share, subscribe tawbiyo. Magi channel ki link do ai description da pamage. Aduga Manipuri story series YouTube channel asida Manipuri wari bu pamna tabiriba ichini nausina horror story, love story, matam gi oiba issue da yofam oiba wari kaya su tabu famigani. Loinana Manipur story series hairiba channel asida writer singi oiba Sunday special program ama Sunday khuding ge khanana thamjari kanagumba singna adomadongi saireng amadi dialogue hapningba leragasu Sunday special program asida saru yabiyo loinana saru yabiningba leragasu asigi contact number asida call tabiratuna akupa marul khambiyo aduga masi aigi sigi channel promote tawbagi video asida yengiba viewer singna aibu nusibiduna Manipur story series hariba YouTube channel asibu mayamna like, comment, share, subscribe soidana tawsanbiramo. Description da Manipur story series ki channel ki link ko description da hapjaramage mayam soidana subscribe amam tawbiramo. Aina haise phagina debo ado Manipur story series haja subscribe loi toksalo kari kumba noina subscribe hek tawba noi khanjaba ningjaba noi khangnajaba nupa nupida loina thungna jaro.